Russia ki President Vladimir Putin yamna chawba event ama silang pagi tamakta laktari amasung masigi matang ta Russia ki social media singda amti makoi media singda ningphung ningsing bahawre sini ATS Great Patriotic War Celebration ama May thada 2025 ki masi Russia ta Moscow da pangthokadori masida Russia ki President Putin ki plan ni hairi masi exactly phajana official oina masi report tawnarakpadi nate adupu makoi ki media singda hairak lesini maduti madugi chawrba program asida Russia ki President Vladimir Putin sena Bharat ki Prime Minister Modi masi se invite tawbugi wafamni masi galoina China ki President Xi Jinping aduga loina na Donald Trump masi makoi ahum se maki mamangta uba pami amasung mak loina na madugi chawrba program aduta punna saruk yamidar matungda makna sumain announce tawningli maduti Russia Prithibi ki stage ta Prithibi ki economic ki stage ta atugumba politics ki stage ta amuk handuna lakli haibki wafam ase maduta makna announce tawduna bayam tara ta khangan ga tawri chini masida ningsing bi yabadi Patriotic War Celebration se victory celebration amani masi kari matangin o hai matamda World War II da Nazi regime asibu Russia gi khutta defeat oike Russia su yaw ki defeat to basida Russia tara Western allies sing yaw bani so madu gi ningsing bo oina chahi khuting gi masi yamna chawna yamna thak wana pakthok pa chani aduma chahi khuting gi hadaki pakthok pasida hai president Prithibi ki chawba economic countries sing asi president sing asemana pu bagi wani duga hariba celebration asida yamna chawba Russian military sing si ki parade oi amasung Russia da anau technology ki muchu khuchu khulai puthorake besing ase masi uthok pa mati masi display to ki timing ama oi aduga hai Russia ngasi gi matamda asi sing ase chip tor bani asi sing ase khoi da lai haidra yamna ningsing bya wafam di World War gi matam sida German gi Hitler na yamna sati ba tham am taw ki bani mauti mak na khalu bani Russia hari mafam si joy tawni haidra Russia ka si chaw ka pakra mafam ni hairi aduga Nazi ki ma ki sama lengman nam sabit lami amati khuju khulai tanks ama mase hek ta phujen ki tona Russia si takai bata leiram la bani adubu Russia ne hamna losing sing ki bani na makoi gi land sing ase sati na pak bani na makoi lakle hai matam si makoi gi mi sing se makoi gi office adalat mi sing se hek ta mafam ship to thoki ba aduna German gi kanglup sing ase changlak laga chaba thak pho wat ki bani maramdi makhoina mirakta landalakani madagi chara thakna bumundori to ground force sing asina adubu matu sing to Russia na loina ahan tak thok hoki ba aduna maram waraga German gi Nazi force sing ase yam sati na si ki bago ani aduna hojuk phob the history na madugi ofam to mention tawnari haire victory do Russia gi technology na makoi gi technique na makoi gi haising mana madu tawki bani madu gi ningsing batu chahi khuding gi hojik pangthok tana lagli masing mata the point to be noted origin Russia gi media na ti hari wafam sing ase madu ti Putin na hari ba chawra ba economic ki adu country gi leader ahum ase kawrakani hai be si ning phung phongdok le asom da Bharat ki media na asum na report tori sidi madu ti tasek na Prime Minister Modi madu ki special guest kum na kari ko Putin na invite to chakadra na motam da hojik ki official media ki matung inati hojik forward for the time being madu jatkani confirm tari hype de leti sini that same question Donald Trump America ki president so hankre moti May 9 ta nahaka Putin ke sugum invite asila ko tar ki mo ko victory day priyato ta chakadra hai matam da Donald Trump da su hoju phau da ti no hai hoju phau da no hai ri masiki program ase oi ko tar ga ti invite ti lakani adu bu lakani la oi ra hai ba wa phom se hoju phau da clear na te tu Xinping ki side ta ki ti masi possibly masi soidana Russia da chatkani aduga Ukraine amati Russia gi war se end of kitamakta yamna shortly Saudi Arab ta President Putin amati Donald Trump ko una ba ki wafam ti leire sine hojik Putin gi batakta ICC ne arrest warrant ka than thammani masi ka se loina hojik pumran hi watu gi wafam ka to baramti America hojik ma ki makutta lakrabani na watu gi wasing to hojik chat ga da baratre America hai kre economic ties up open tawre aikoi Russia ka haitra masi ga loina Russia gi players sing Olympic ta lag lagani ama prithvi ki chawba arena da sadam sing asida mako Ukraine war sina sanction pisan tham ki bani masi tap na Russia hojik lakadore May 9 yobutati Russia complete free oi kra cha amasung han na kumda prithvi ki economic ki ties prithvi da lai economic political background pur makta mako khut tha ba horak lani amasung han na kum same condition da lag lani
So hojik makhoi ahum chor leader ahum se pu se masi chumdagi ten tali nari se maramdi hojik Donald Trump ta Putin ta proposal ama tha khare sini madudi ekhoi defense budget ase masi hanthan chi haidana Russia so hanthalu som the China so hanthajarakani aduga India so khara hanthapa aduga US so hanthake defense budget sita satiri yamna koi kharcha tawre masi na peace lom ta lak pagi yam chawpa mateng ama oikani aduga ekhoi ki development som da wakha thadara si haipani ama si kari kumba yana ki batara kadi handaki Moscow sida kari kumba Xinping su chalaba Trump su chalaba aduga asom na kandagi Modi su chalaba hojik phabu ki ti Modi am ti Trump chakari haipti laitri adu chatpa taragadi adugi wafam da discussion ama tawnarak laga hojik China na India da Arunachal da Ladakh lom da ama masida aggression gi wakhal ama lai aduga masida yam da defense da kharcha tawradana masi tawrise masi cham chawba development lakari sini aduna by the way prithvi ase hojik peace lom da kari ki ha na ni thinnagani haibse America gi wakhal wale wakhal hanthre hana gi dunatre ing da tapna lakpagi amati development gi by kerom da purakpagi wakhan si am thare sini aduna May June aswaida tawgodorbi am chawr program se masida yam chawr change am khala kini hojik by the way hojik Ukraine amati Russia gi marak peace ki tamakte yam kanna anaklakli amaramda Middle East ki diwal ite Middle East ki dinong nong isagalakli Israel kangbu kanan so haibitati hai that patang te makoi hojik makoi gi land expand to som do kan tha tari sini